लाइबक थीबा थौदोक अमदा ngasi yu pung 8 makhairom chatpa matamda Singzamai Police Station ni manung chena leiba Hairangoi thong maibam laikai da leiba yum ama maina chakre mai chakpagi haurakfam gas leak oibadagi oiramgani haina thajanari mai chakpagi paw hek phangbaga Manipur Fire Service ki team ama laktuna ka hena amang ata thoklamgadabadagi kanbangam hore haire yum asi laimayum lokendro ko ba mioi amagini haire Bisnupur District ki manungda laiba Ngaikhong Sifai maning laikai de laiba Saugaizam Bidasagar gi dukan electric short circuit thoktuna maina tumna chakre thodok asing arang numidang gi pung 8 aduai da thokhibane thodok aduda chawrangna lakh 5 rom gi potlam maina chaktuna manghankhre Handak November 3 ta pangthokadoriba maraki mikhal asiga mari leinana lokhalakpa Jackson Thaurangi manung chenanga se yuk SP Thobal gi mideng makhada Chathakiba drive amada Thobal Nonggang khong maning laikai dage mioi amagi yumdagi yamlaba yungau liter chamari fagat khre yungau sing aduga fagat laba mioi adudi akoijam samu chahi yankhai ga manga apokpa laikhidraba AK amu kawe hairi Mayai Kava Nisagi Mathakta Chathaba Drive Amada Ngarang Bisnupur District Police Commando gi OC Sakti Sena Luchingba team amana Maitram Awang Laikai Mapada Achat Awok Sing Sek Tobada Aina Thingkraba WY tablet masing lishing Tarahumdoge Chatret ka Marifu Taruka Konana Nupi ama fare haire Faraba nupi adudi Lairichon Tangkhul chahi 38 mapuroiba laikhidraba Hormathing Mantri Pukridagini hairi Makhataba ain gi oiba thabak lokhatnaba FIR ama lokhatpaga loinana Nambol Police Station da sinakre hairi Churachandpur da leiriba private school singna hokiba April thadagi September tha fawba haibadi tha tarukki oina mahairoi singdagi school gi fee sing loraroi hairi Laurakliba khongthang asida School Students Parent and Guardians Association of Churachandpur na thagatwa phongdokre Paugi report amagi matungina fees lodabagi warep ase Cookie Students Organization Mizo Jirlai Pol Siamsin Paul P All Manipur Students Union amadi All Manipur Students Guardians Organization yapunba mifam amana lawkibo warep ni haire Nagaland gi People's Democratic Party PDA gi maikai dege medo yokha hantak pangthokadoriba maraki mikhal asige 14 Southern Angami AC dagi yanaba miref ama oina putoklagani Cherak asida opposition party ama oiba Naga People's Front NPF ki miref oina Kikovi ki rihana oiragani India ki badminton player Kidambi Shrikant nangarang numidang audience ta sanakhiba match amada Jason Anthony Hosubo straight game da maithi bapiram labatungda Denmark Open ki quarter final changmangam khre coronavirus ki laichat asigi cherak ta tha taret ki tungda manga subada leiriba India macha sina ngarang sanakhiba match amada Canada gi Jason Anthony bo kunmathoi tara manga kunmathoi tara marida minute 13 gi manungda lakchana maithi ba pikhi Ngarang numidang Sarjada Sanakiba IPL gi match amada Kings 11 Punjab na yamna laksana Royal Challenger Bangalore bu maithi ba piduna ngasi atopa match amada Kolkata Knight Riders na Mumbai Indians ka Abu Dhabi da ngasi thengnaragani Ngarang sanakiba match aduda hana betting tawkiba Royal Challengers Bangalore na apiba over kun gi manungda mi taruk turaga apunba run chamaga humbutara mathoi lawba ngamki masigi paukhumda Kings 11 Punjab na yamna lakchana Bangalore bu maithi ba pikhi